mayambu ahame maktada kanglele pongori channel gi makedagi mayambu amukka hanna tarab nokchari ngasi suagi subscriber makhana thabira powari asing bathoki pa ama mayamgi mafamda khudol tamjaragi haiduna putuna laksari wari sili thukchapa matamda soikiba langkiba yawrabasu mayamna nungsibiduna ngakpiu haiduna haijari wari sewtreng mawena channel asibo mapong phambada saruk yabi boina atong ki mamal yamlapa like and subscribe share to biramu haiduna hajari adati wari sewjarake wari ase jahi ani moki mamangda singba maki thokiba wari makhakni ai ke mingama de laifamti mayam da hajara roike matamado aina college saluraga halakpa matamda aikhoi imaso mapalda sing khapaga leirami maduda aina imada ima wapna loide ngasidi sase ngasidi nganu masinjak to imana ngatang thabiro madudagidi imana nangkai college to chatlu haibadi ade nasado chathoktana sapagine wariba do phare charado walagane gyantana patha jaruro nganu masinjak to ai thaja horake nangi babasu hanjilaktri thabak sakhibudagi madudagidi aisho imongda changsilaga chara wanthokpa loiraba matungda khongkhu chamthoklaga phamungda changsilaga ngihakhtang hippi asum hipam badagi aisu tumthagi hatuna phanakana thembani adubu tumthabadi yaramde adumna tumthaba yadabadu aisu aiga khangna chabi nupi duda phone tawraga wari sanarami madudagi pung amamuk sum sanaraba matungda aikhogi yum mase main road ki mapandani aduga aikhogi thongkal ki opposite tana waiting shed amale madudagi sorok thangba saruk lamdagi makhol ahopa matarakhi madudagi imaso yamna pakhatna ibungo karino thongkala sida kenu matawre ibungo madudagi so ima kedarage gari accident thopa maline adum dhairak paduda isu ai ka khana jabinu bituda phone adu thamlage kona tawrake hairaka hathu phone adu thamkhraba matungda thongkal tamna chengtholai madudagidi aikhoi ki yum thangnabada leidiba miyoi singsu loina mapalda thongna raktuna accident thoklibadi yenglami accident thoklibadudi waiting sikis mamang aikhoi yum gisu thongkal ki mamang dani chai kunthra ge longa hoigataba activa thoba nupa amaga di amaga thonggai nabani di thoba driver adudi mafam khangdana aikhoi chentholapa matamdadi chengkhre adabo activa thorakpa nupa adudi khap singlaga siba changba khangtaba makhai ihang lehang saba makhai taraga leiramkhi aikhoi mayamna yengba matamdadi nupa dugi mathaba ado di ki mamang saka amade maning chakana samdalaga chapagi chaka maram taraga leiramkhi nupa dugi mathabak tu so isup supsimbagi mawongda ikut tharaga leiramkhi aikhoi mayam so marang tongnarami aikhoi gi laikai gi ahal ama khangna asum nai rakhi hai nakhoi bo sumaina sum yenglaga leiradi yararoine gari ma kauruso madugane hospital da pukhalu misak sisu akhoi swai gi mande atopa laikai gi mali leiriba nahana khoi masak khangba yawbra aikhoi mayam su masak khangde loina hainarami madudagi di aikhoi gi iyamba ama khangna asum nairami masak khangdragadi sumaina tawrase photo se kaplaga facebook ta thagakhrase facebook ta thagatlabadi lamsoidana khanglaklani asi hairaga iyambaduna photo kaplaga nupa dupo facebook ta photo thagatlami nupa se accident thoktuna leire kadai waidaino khangba yawpra haiduna adumna leiringai talak aduda laikai ge naha kharana so ere sama wairaga poraklaba matungda imphal tamna pukhakhi lehoba akhoi kharana nupa dugi masadagi tahoba I mayamado aikhoi mayamna samthoklami adubo aigi imadadi nupa dugi phibam madu ubada masado ithuk khrabani aikhoi mayam su nupa dugi phibam singad ukribanina isada karino madi adum phawrami ngaihak leiragadi police laktuna DI amadi activa dusu pukhakre aduga driver dusu police station da changchara e haiduna haidami police sing chakraba matungta ngaihak leiraba matungta aikhoi su yumda loina sangnarami yumda sanglaklaba matungta aina imada asumna hairami ima aidi amna tandawrida aikhoi ki yumgi akoiba se chekna phajana wal khagapa sunati asambale ngatani koina horiba se asik sumataida gate asisu
ꯐꯖꯅ ꯃꯤꯗꯧꯅ ꯌꯣꯠꯅ ꯈꯥꯕ ꯅꯠꯇꯦꯗꯣ ꯎꯁꯨꯛ ꯑꯅꯤ ꯌꯨꯡꯂꯒ ꯋꯥ ꯑꯍꯨꯝꯈꯛꯅ ꯐꯩꯕꯅꯤ ꯑꯁꯤꯗꯕꯨ ꯑꯁ ꯑꯩꯗꯤ ꯇꯟꯗꯧꯔꯤꯗ ꯁꯅꯤꯜ ꯈꯔꯗꯤ ꯑꯗꯨꯃꯛ ꯐꯪꯂꯅꯤ ꯃꯐꯝ ꯑꯁꯤꯁꯨ ꯃꯗꯨꯗꯒꯤ ꯏꯃꯥꯅ ꯍꯦꯔꯥ ꯄꯥꯈꯟꯗꯁꯨ ꯈꯟꯖꯤꯜꯂꯨꯈꯤꯅꯨꯗ ꯅꯨꯃꯤꯗꯥꯡꯗ ꯆꯠꯊꯣꯛꯇ꯭ꯔꯒ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯁꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯃꯐꯝ ꯑꯁꯦ ꯀꯔꯤꯅꯣꯃꯗꯤ ꯑꯗꯨꯃꯛ ꯇꯧꯕꯅꯤ 이마가 아이가 아dom나 워리 샤나링아이다 바바수 창락히 바바나 누피 거리기노 소로가시다 이시는 뽕초다 숏리바시 이마나 무콩키 아스 ngasi디 onthokpa laibaktibo thakto ama thokhreni babana kaidaurage haise as ngasaido aina sieng khaidaga leiba ibongosu college halakpagi ware haduna phamungda changlaka pathakhibani adudagi nghaga sum leiragadi DIM ke Activa amaga thongkaina khredana Activa tharokpa nupa dasu siba sangba khangde imphalda pukakhrabani ma ki phibam adudadi hingni hebadi adi thajati mathabak dasu DI na samdakhibagi chaka maram tai atom na hairapada baba su yamna nungai jaramde baba na as yamna nungai tine tawriside kiam angang ahal no ne accident tori padubo chahi kunthra ki longka oikataba male yam ahan sunate babana as nungai tine tawrise handak mara aina mang yamna toina nungai ti hairiba sidi asigumba thokdokse thokpagi oire sahi haukalakpa amadi sahi loiramdai ase kalimai ngaupani aduna gari thobu matamdai bungo nangsuko mona yenglaga tamna thau a pharese ising saluse ai khongkhoram samthokke babana atumna hairapadaki imaso hoi hairamlaga imongda sangsilaga ising sahamba sangkhrei numit taramdaida ngasai accident tawbadagi pukakriba nupa adudi RIMS hospital dagi sire haiduna mayamna hainarakhi madadagi aisu hanadagi kharanaga kiraga leire amuka hena kislakhi aina imada hairami ima aina haidra as bera yamna kadorida kamai tawne side aina atumna haibaduda imasu wadi matangangda numidangi sakado prap thongdoklaga sangan charaga pothana ba hairami laikai gi miyamsu sorokta amata chanade thong thonoksu numida tasimbaga loine lonsinei mokhuisu kinabana imana sak thidok laba matungda sak cha salaw haidana korakhi baba kai gisu sak saba chakhungna changlak aidi ngasai gi ukripa mawong matawatuda sak amata chaningdra poni aini imada ima aidi sabu chaningdrada ai kona charake hojiki oina khachitang charake ai gi sak sarukse yamale chaphuda chingke asi hairaga isu ai gi sak sarukto ayamba makhaidi chaphuda loina hapchali aduga khajiktamak aina charaga ising khara thakchilaga isu khud hamdoklaga phamungda tumba sanglami imasu ngasidi numidang aduda kolik phengdre nongalaga phenglage haiduna yumsida akhoi ahom katani leiriba ase aduna akhoi ahomsu magi phamungda tumba loina sangnarami aisu nahan khaidi game sanaraga ahing thengna tumbani adubu numit asidi ngantana tumlage haidana ngantana tumthare matamnadi asum chatpana ahingi michikmira khontaraktraba pung baro makhai tasilaklami matam aduda isu ngasai sak mapung phana sakidabana ahing aduda mikap tholaklaba matungda sak lamba phorami aina pung kya taragi jingluba matamdadi pung baro makhai takadaba minute manga khaktang ngairami aisu sak lama banina kiba kya ado thadok lamlaga sakhumna sanglai madudagi di aisu saphuda yoriba sak singado loina kotharaba matungda ngasai ki insang atuga chaba asum horaklami aina adamna sak saringai duda aikhoi ki mamang thangba sarok lomdagi nupa mana yamna kanna laurakpaki makholama tarakhe matam maduda aisu isada tu khyok sungkitana mitna sap yung khatle adamna laurakpatuda aisu ima ki manakta tapna sangchillaga asum nairame ima tabra ima so karino haidana khumlaklami aina cha amukta chage amukta ngai biyo saksangda ima so ai kire khangdana saksangda tholakhi madudagi di aina ngasai thokriba singado loina tamlami imana yare se nangi wakhana oiramgani se sakto phajana satho ngasana sagado sathulaga gyan tana tumlo haibasu nangti ade to hojik waida ahing sida nang sidi ngangna ponthona wa kreda
Ima isa ngangnaraga sak adasu saba loisale. Madudagi aisu lukhaksing adu khumjimba loiraba matungda pukham adu thamlamlaga aisu phamongda tumba sanglaklammi. Aina atumna sanglakpaduda aikhoigi konthongda phairiba wa ahumdo miyoi amana sapaki mokhol ama aina taraklammi. Mokhol adu tarakpada aisu isase kibana karinuma tawkhre. Aigi phamongna kalda leiriba earpiece aduna phone da thinjilaga isai howna taraga adam tumba thimlammi. Asomna nong adu sungale nong alaba matungda aina ima da hange. Ima konthong ase satoklag leirambra. Ima na leiramdeda asmana sum ngarang toramdu da mana dam leiramida. Aisu ima na adum hairakpaduda ingak hingak sakhi. Aisu wadi makha taramdana nganu masinjak tharame. Namit asigi numidangsu aisu phone wari sanaramlaga sa ising chathokpa loiraba matungda game sanarambani. Game asum sanarambadagi mapan thokning lakpadagi aisu mapal thoklubani. Aina mapal thokluraga sanglakpada aikhoigi konthonggi head opposite ta leiriba waiting shed aduda yengsilore. Matam aduda waiting shed ki nakal da thaliba street lamp adugi maingalgi marum aduda kanagumba misak amana waiting shed ki wall aduda phamlibadu uraklami. Phamliba misak adu aisu kanano haiduna munna adum yenglami. Matam aduda aina asum munna yenglambadagi phamlamliba amuba dudi street lamp gi mangala duda muksup muba makai aikhoigi konthong tamna sangba horakhi. Madudagi aisu pakhat mandana yumda hok thadana chenchili. Yum manungda chenchilakpaga imaga babagana kaidaure haidun hanglakhi. Madudagi aina asum naikhi. Ima mapalda waiting seta mi ama khoigi konthong tamna. Aina wado mapung phana haiba loitringai tanjaduda babana toslai ama pairaga mapalda thulaga kana lege haiduna akoibaduda kaplag yenglami. Babasu changsilaklaga hera kanamta leiteda nangna kibadagi nangna bhapna sajalaga ubadum oiramgani. Imasu aina urakliba ado imasu thajaraba male khujule kham khara putholaklaba matungda yumgi akoiba singaduda loina humdoklami. Adamna humdokpa loiraba matungda aisu phamongda changsilaga tumnaba haiduna tawrami. Asum aisu phone da wari taraga earpiece thinjilaga tumba thimlambadagi adam tumthakre. Ahingi matam aduda aisu aina yawamba matamda aina thiliba earpiece adudi nanthokhraba male. Aikhoigi yana khada loiriba nganu ado misak amana hurambagi mawongda tawrakhi. Aisu makeup ado tholaktuna babaga imagada tamna changsilaga hokdoi. Ima akhoigi nganu se kanano mana phabaduna tawi. Aina adumna haibaduda imasu mokholadu taraba male. Babagi manakta changsilaga babada su hairami. Aikhoi ohumsu puna thoraklaga yena khaduda changsili. Nganu singadudi karimta tawramde khonglamba singadusu chap hekta lekhi. Babana su karimta tawte hairaga aikhoi ohumsu yumda changlakhi. Adabu ahing aduda hui mayamna kappaga khongbagi mokhol kaya amasu taraklami. Mong mataw singaduda babana asum hairaklami. Kari matawna toriba sidi asmana tawbudi amopak thingnaratrida ngasigisna ahanbani. Kari hui kukhong no haibanida sibo. Phare phajana tumnaruro nupa asigi saradha karamado karam kana loiduna hanglasi. Saradha karamado loikraba matungda maiba ama tawraga khoiramhansi. Asi hainaraga khoyumsu tumba sangdarami. Adabu konthonglamdagi aina nupa amana nahibai mokholsu taraklami. Mokhol singado tabuleba ngamlaktabadagi aisu hanagi matagom earpiece ada thinjilaga mahabara tharaga tumlami. Asumna nongalaba matungda laikagi miyoi singsu ngarangi nahibai mokhol hui khokhong singaduda tamnai haiba loina mahi hainarakhi. Masidagidi numidang khudingki tamnaba asumasom yamna kan henjilakhi. Nongma amasu laikagi misak ama pung tara tarakpa duwaida mayumda gari thauraga halakpa matamda gari manungda kanano matong lae haiduna mayum hek yobaga wantharaga laknakhi. Asumna kiraba thokdok kaya ase tamalakpadagi laikai gi oiba meeting amasu tawrami. Laikai gi oiba meeting aduda asumna ware tanarami. Saradha karam ase hek loikibaga makhoi yumgi misingdasu haidrabaksu maiba ahiba ma kauraga magi karino khara thadoksa iduna hainarami. Ware bado adumna yanaraba matungda aikhoisu wana nupa aduna sikiba numitagi masing thiraba matungda
mahaki sorat loiba phau masing thirami sorat ado loiramba yare haiba kanaduda laikai gi ahal lamana maiba ahiba makorami madudagi lai goiba tharom ama tahollami maiba dana sum nairakhi magi mathawai ase mayum makai pangdadana mana sikiba mafam asida yataraga damak leire ado mafam asida magi oiba yamna saudabida piktakna laisang masa amadi sarase laisang ado sarabade nakhuda tamnariba singado faragadabani laisang sadrabadi sorat loikhrabasu tamnabadi makha tana damak tamnagani asi hairaga ekhoisu laikai gi ansing aduga maibaduga tanaraga laisang masa masarami madugi matungdagidi ahingda tamnaba khonaba singadusu amata tawrakhidre namidangi matamdadi chathok chasin tawbada kitangdi koktak chanai adubu nongthi nomangba matamdadi waiting shed aduda kanagumba amma he phamaga leibadumna tawi haiduna laikai gi miyoi sing haina rakhi wari ase matang soidalu sinjare karigumba wari se lithokibada soikiba yarabasu mayamna ngapiyu karigumba adomadam gi sada asengba thokpa wari gumba leibiragadi aikhoina pithok chariba whatsapp number asida thabiraknaba ningsingjari ngasigidi kainanaba yathangni jari mathangi video da amuk thingnarasi